ꯑꯍꯥꯟꯕꯗ ꯉꯁꯤ ꯄꯥꯎ ꯑꯥꯔꯗꯦꯒꯤ ꯊꯧꯔꯝ ꯄꯥꯛꯁꯟꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯂꯦꯞꯄꯨ ꯍꯥꯏꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯂꯥꯛꯂꯤꯕ ꯃꯦ 3ꯗ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯤꯡ ꯇꯥꯕꯤꯕꯁꯤꯡ ꯇꯔꯥꯃꯛ ꯁꯨꯕ ꯂꯣꯏꯅ ꯄꯥꯎ ꯁꯟꯗꯨꯅ ꯄꯤꯖꯔꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛꯃꯤꯟꯅꯅꯕ ꯄꯥꯎꯖꯦꯜ ꯄꯨꯕ ꯁꯥꯏꯀ꯭ꯂꯣꯊꯣꯟ ꯈꯣꯡꯆꯠ ꯑꯃ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯔꯨꯟ ꯀꯨꯃꯥꯔ ꯁꯤꯟꯍꯥꯅ ꯂꯝꯊꯥꯈ꯭ꯔꯦ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯟꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯒꯤ ꯏꯊꯧꯗꯥꯡ ꯈꯪꯃꯤꯟꯅꯅꯕ ꯆꯪꯉꯤ ꯍꯥꯏꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯔꯨꯟ ꯀꯨꯃꯥꯔ ꯁꯤꯟꯍꯥꯅ ꯍꯥꯏꯈ꯭ꯔꯦ ꯑꯥꯔꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯑꯦꯗꯤꯇꯔ ꯒꯤꯜꯗ ꯃꯅꯤꯄꯨꯔ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔꯁ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯝꯕꯥꯒ ꯈꯨꯠꯁꯝꯅꯔꯒ ꯏꯝꯐꯥꯜꯒꯤ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯊꯣꯡꯗꯒꯤ ꯍꯧꯔꯒ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯃꯐꯝꯗ ꯄꯟꯊꯨꯡꯐꯝ ꯑꯣꯏꯗꯨꯅ ꯁꯥꯏꯀ꯭ꯂꯣꯊꯣꯟꯁ ꯑꯁꯤꯗ ꯁꯥꯏꯀ꯭ꯂꯤꯁꯠ 450 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤ ꯁꯥꯏꯀ꯭ꯂꯣꯊꯣꯟꯁ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯁꯥꯏꯀ꯭ꯂꯤꯁꯠꯁꯤꯡꯅ ꯃꯤꯌꯥꯝꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯀꯟꯅꯅꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯅꯕ ꯄꯥꯎꯖꯦꯜ ꯄꯤꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ ꯁꯥꯏꯀ꯭ꯂꯣꯊꯣꯟꯁ ꯂꯝꯊꯥꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯔꯨꯟ ꯀꯨꯃꯥꯔ ꯁꯤꯟꯍꯥꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯀꯥꯏꯊꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯖꯦꯅꯤꯝꯁꯇ ꯁꯣꯂꯔꯥꯏꯖꯦꯁꯟ ꯇꯧꯈ꯭ꯔꯦ ꯎꯈ꯭ꯔꯨꯜꯗ ꯀ꯭ꯂꯥꯏꯃꯦꯠ ꯔꯤꯁꯥꯏꯂꯦꯟꯁ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯁꯦꯜꯁ ꯍꯥꯡꯗꯣꯛꯂꯒ ꯃꯊꯧ ꯇꯧꯍꯟꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯗ automatic weather stations mafam 38 thamduna mathau toba hokre carbon dioxide thokpagi sang hanthananaba e mobility service hokre environment kan bahaiba si mipum khudingna pangthokpa abigba thabakti hawruga ekoi khudingna lawriba tawdang sings mapung phana pangthok minaba matamna ngamgani ngasi chatliba cyclotrons asisu environment kan bada lawgadaba ekoi ge tawdangs adubuna honana ningsing minanaba khongsat amani haike. So, and as far as Manipur is concerned, we have done quite a bit in terms of environment. For example, Jenims, we have done the solarization. We have also set up a climate resilient eco village in Lungharuk rule. We have done state climate change cell here in Manipur. Also, we have provided e-mobility for 65 numbers of e-autos. We have also installed 37 automated weather stations in all districts. And also, we have started state level media fellowship on climate change reporting to 10 media fellows since 2018. So we are doing quite a bit, and in future also we are doing, but it's everybody's effort that counts if we really want to save our environment and we really want to save money for our posterity. Directorate of Environment and Climate Change ki Director Dr. T. Brajakumar na April tang kungani thoi asibu malem imabu ningsingba numit oina pangthoktuna lakle thawai panba mioiba yaungna jiba singna hingma ngamliba si malem ima sinatana topa mafam leite adubu ngasi ekoina malem ima da soliba mausagi khalda kaiba piriba sings asi ngasi gi mirol asina kannaba hona huduba tarabadi tungda lakadaba mirolna malem ima asigi matam bakta hingbada awaba thokane masigi damakta ekoina ai lifestyle change tabu mathautai haike पृथ्वी इमा सिनतना अखोई लेफम लेते कोई जीव ओइबा थोय पानु जीव खुदिमगी ngasi भाव चाखलबा साइंटिस्टसिंगना पुथोकप ngamba जगा सि पृथ्वी सि नतना अखोई हिंगम लेते अदु ngasi सोक्थरिबा पृथ्वी मागी लेरिबा मागी महौसाई खल काइरिबा मयाम सिंग से मांगथरिबा सिंग से अखोई मियोबा जाति अखोई ngasi लेरिबा जेनरेशन सि खंगतना अखोई कनम ngमोय अदु अखोई ngasi कलमद्रगदि अखोई ngasi तोरमद्रगदि अखोई तुंग लाइबा जेनरेशन से मखोई पृथ्वी इमा जे हिंगबदा खरा वाना थोकनी हाबेगी साइंटिस्टसिंगना पिरिबा खंगैसिंगना हारि मयाम सिंग से अखोई ngang चमिननबा ngasi दगी होंगा कोई मतम खुदिमत अखोई लाइफस्टाइल चेंज तौरगा सखोर खोंथांगी मिंगदा अखोइना अदुंगलबा पृथ्वी इमाना पीरिबा मयाम सिंगसे अखोइना आरान मोंगदा सिनरगा अखोइना पृथ्वी माइ खोंचसे काहेलिबसे ngasi ngangमिनरसि Department of Geology, DM College of Science, DMU na sinduna yangkay mangarak suba World Earth Day 2025 ki thorom Geology Department, DM College of Science ki seminar hall pangthokli. Our Power and Our Planet haiba team da pangthokiba tormaduda DM College of Science ki HOD Diras Yumnam, DM College of Science ki Principal Khatimim Birbal, DM College of Science ki Department of Geology ki former faculty Dr. Senasam Ingotumbi Ringo,
DM College of Science के Department of Geology के former SOD Nomaitem Ibutombi DM MU की Human and Environmental Science के former Dean Professor Soibams Ibutombi Amadi DM College of Science के Department of Geology के former SOD Dr. Thangzam Ranjit na saruk yaduna Uthaba Museum ama hangtoke Taramadugi manungsana souvenirs ama formgalona laikhedaba oja-sing mafamda laisuka tunakai kumnaba utpana mapungweba tamam oike Taramasigi matangda Department of Geology SOD Dr. K.S. Kumarna ngasi malem pumbada pangthoknariba World Art Day gi torums asi mapung oina ikoigi sustainable resource oina leiriba nungsit nungsa ising asi siznaraga lising kuntra fawda generations of clean electricities ama wenabgi pandam adu mongpau nanaba saruk yaduna miyamde awareness ama pibigi pandam adu tharamasi pangthokpani haike पृथ्वी की लेबाक चामग मौद्राग हुंदोय 193 कंट्री दा ऑल ओवर द कंट्री वर्ल्ड आर्ट डे सी ऑब्जर्व तौरीबा वर्ल्ड आर्ट डे सी यांखै मंगारक सुबा ऑब्जर्वेशन नि मसी पृथ्वी की अफम खुदमता पाक्सन मसी जु पांगथोकली अंदर की थीम दा खोना पांगथोक सरीबा थीम जी आवर पावर आवर प्लैनेट हाइबा थीम सिदा वर्ल्ड आर्ट डे सी प्रोग्राम सी सथजरी हंदे की थीम सी मेन ऑब्जेक्टिव ते अखोई की पृथ्वी सिदा लेरिबा रिसोर्स सस्टेनेबल रिसोर्सिंग हाइबते विंड सोलर water sidagi thorpa energy sing asi sinaraga by 2030 fawada prithibigi leba khudimakta generation of clean electricity ama ohenbagi pandamda ekoina palana se pangthok jabani Malaymuina pangthong nariba Art Day gi thoram Sagobal Upper Primary School pangthokre Department of Education School gi makhada Zonal Education Office ZDO Zone 1 gi manungsin leriba Sagolbans Upper Primary School na sinuna Schools gi Mayru singa punna pangthokiba Art Day gi thoram ga mari lenina Schools gi Mayru singa masung oja sing schools gi khoibida ujara masung atei pambi sing thake Mayru singna Mioibana hingba ngamba matangairaba planet oriba malema sibu kaminana ba pausel pe khongsa masu satki pangthokiba Art Day adu mari lenana Sagobal Upper Primary School ge head in charge RK Umadini Devina malema si natana mioiba amasung thawai panba jiba singna kunda leitaraga leiba ngamba topa mapam leite malema sibu mioibana hingbada hena nungaina hingnadaba Mausagi lejeriba khalsing asi ngakna tamba asi yamna maru oi malema sibu kanminanaba aikoina kari thodang logadage haiba si khangminaba sangi hawgalaba mairu singna malema si kanmigi maru oiba khanganba environmental conservations amasung sustainable practice kya mari lenana kari tawgani haiba khangalaga makoina environments asi kanbada saru yaraktuna miyamdasu paujel piba ngamna ba thoramasi pangthokpani haike Government of Manipur under JDO Zone 1 gi makhada akoi school sida RD haiba program mas awareness program amase pangthokpagi wahan thokti akoi gi leiriba prithvi asi yamna nungaiba khan kaidaba afaba nungaiba ama oinanaba ki pandamni conservations of environmental sustainable awareness oina pibi bani masina akoi gi satra satri punamak asida jida piraga akoi gi environment ta kailak riba prithvi akoi only planet ni akoi leiriba arse mioiba jiba panba punamagna leiba mafam ase yamna nungaiba afaba ma onanabagi damakta angangsing sida awareness piraga hena chaukhapa nungaiba punamag ishona pibiriba mother art ase yam phajana thamba haibase yamna tangai phade aduiduna angangsing sina sigumba knowledge myam se phangraga hena moina khangka school gi site gi atop top school myam sing sida awareness piraga hena phagana nabagi pandam amani Singzamai Singamaka High School nasu Art Day ki thoram pangthokre ZDO Zone 1 gi makhada Singami Singamaka High School gi headmistress Thausoms Renuna Maroiba thodang lorga pangthokiba Art Day gi thoromaduda ZDO Zone 1 gi DI mini sinam amasung school asigi mairois amadi oja singna World Environment Day ga mari lenana tha ki pambi sing makhong somga loinana nauna no pambi sing tha ki thoromaduga mari lenana ZDO Zone 1 gi DI mini sinam amasung Singami Singamaka High School gi headmistress Thausoms Renu anina Art Day ga mari lenana mairoi amadi oja singna mamang saida Singamai how grounds manakta leiba pisum singa masada uwa thaki hairiba pambi sing
ngasi arde na lakbada amuk anamakong somduna mapung pana hawangam na ba yengsinba lapko loinena semjin mani loinena ngasi oza amadi mairoi singna anoba pambi singchu thabani uwa thajinba sina nomdi soidena mahi saba phamuda natana ising nungsit senganduna mausage kal kahandana ngakna tambadasu mateng oigadoribani malem asi kanminabagi maruoiba ngasigi mirolna khangwa yamna maru oi ngasigi mirolna honaramba asina lakadurba mirolna mausage kal kahandana tambada mateng oigadoribani haiki ꯂꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗ ꯎ ꯋꯥ ꯊꯥꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯂꯥꯛꯄꯗ ꯐꯕ ꯅꯨꯡꯉꯥꯏꯕ ꯏꯪꯅ ꯆꯤꯛꯅ ꯀ꯭ꯂꯥꯏꯃꯦꯠꯁꯤꯗ ꯑꯍꯣꯡꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯑꯥꯔꯠ ꯗꯦ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯈꯪꯍꯟꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯄꯥꯠ ꯍꯥꯏꯅ ꯂꯩꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯐꯨꯟꯖꯟꯈꯔꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯆꯥꯗꯅ ꯄ꯭ꯂꯥꯁꯇꯤꯛ ꯂꯪꯊꯣꯛꯄ ꯃꯌꯥꯝꯁꯤꯅ ꯑꯃꯣꯠ ꯑꯀꯥꯏ ꯑꯣꯏꯗꯅ ꯍꯤꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯦ ꯃꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯥꯔꯠ ꯗꯦꯁꯦ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ Art Day Gamari Lena Our Power Our Planet Haiba Theme the Student Unions of Kanglei Parks Sukna Lamjing Mera Sings Nomaizing Sings Amasung Suk Head Office Wangkai da Uzara Kamrum Thakre Suk Imphal East District Committee Imphal West Tawal District Committee Kasing District Committee Bishnupur District Committee na Su Mafong Kaya da Uthaki Suki Tongan ba School College Amasung University ge Unit Sing da Su Uthaki Hari India Langana Manipur Tugai na basin lepu Manipur Tugai ba haiba se India Tugai ba sa mane haiba pandamda Delhi da leiba civil society amadi mayuri lupsingna Zandar Mantar da lakliba megi tanga hungi nungtil pung ani digi mga fawba kongjing sangsang gadori so yagadori ba lupsing adudi Manipur Students Association Delhi United Kaksing Students Maitei Heritage Ningol United Progressive Initiative Delhi Manipuri Society amadi Delhi Maitei Coordinating Committee DMCC ni hari iramsida pawdo mama Delhi da laiba look mayam singna punsil lakanda akoi Manipur kahan beyaro amadi Bharat Sarkar na Manipur thugai na bagi damakta asoba thorang ama tawrabra aduga Manipur thugai ba se Bharat thugai ba ka chap mane haiba wakhalon asida yeng kanda Manipur gi lai binari ba community mayam singa si gi oiba ama toiba mafam oiba ima Manipur asi kahan beyaro haiba Pandamda adumla megi tang ahumda protest amaka hairiba loop mayam singsina silli hairiba protest asida yaubiriba loop singi maraktagi protest asi karigidamta sinbano aduga masida kana na pul sinbano habigi matangda miyamda pawdum amaka Istv marketigi thamjari Unikas Masat Nupi Maite Heritage Demas amadi DMCC mayam punna sinja doriba asida akogi methatagi horaiba semgi lana sida Bharat Sarkar na ngasibaw yenga laiba amani Manipur kaina bislakpa kainosingsi mathakta akhona stop dividing Manipur hairaga akhoi teamsida ima Manipur macha myam punna punchalaga hairiba protest da lebak myam amdi leijeriba kiri cha myam pulamokna sawatpiraga me third protest sida mufung phana kolaw punna lawminasi haibu pawgen simyamda bijari kusengi lana sida akhoi kupira lawusing sida Bharat Sarkar na yokhalaga tawuni haibe mani sakoi chinnadaba ngamde maram machina Manipur thugaibuda general singa sibo phadana laiba amadi mitmang motada laina esfa laina openly khulai paira chatliba mayam sibu yaning to phongdok puroidana Manipura divide and rule tawira nun Manipur thugaibu yaroi haibe kholau sida mayam punna sinjabo president rule lakraba tha ahum suro bhauta Manipurda free movement phangandaba amadi community amagi asengba magi chafam thokpa magi lai khom thokpa mafam singda chatpagi khudong chaba pidribase masi Bharat Sarkar na tasengna legal oiba mongda law gi constitution gi laiba rising adugi malhat mani adu masi karigi malhal libano adu masi atamna na tawbra haibigi achobo wahang amagaloina na Manipur community haiba se isda haiba loop mayam singsna punsala kanda Jantar Mantar da protest tawgani amatra protest asida Manipur gi amadi mapan gi tonga ba mioi kana la kana Manipur kanna bagi damakta adu ma wafam thamgani haiduna haibirakli pawdam jari masi Dr. Sam Rogers Istv News New Delhi Climate change number moriga lomi singda awaba mayok nariba si koknanaba National Innovation in Climate Resilience Agriculture NIRCA project ki makada nomigoba capacity building kam input distribution program ma pangthokre KBK Sandel Sinduna Lampel Laiba ICAR Manipur Center ge Loktak Farmers Hostel ki conference hall the pangthok patormaduda saruga kiba KBK Sandel and
IRCA project ki nodal officer Dr. K Sonamanina ngasi pangtoliba toromasi lomi singi oina yamna kanaba pipa program amani program asidagi lomi singna climate change na maramoraga awaba ka mayok naripa asi kharada orabasu ngak thopangam lagani nongju nungsa onarakpana maram oraga lomi singna mai marong ningtina putopa ngamdaba asi nongju nungsa onarabasu putopa ngamna ba tuan ba mai marong sing lomi singda pigani nong subagi sang hantarakpa asida lomi singna ising yoksin duna thamna ba yana na ba tarpaulin chingsu lomi singda pigani nongju nungsa kenarabasu farmer singna yokpa yaba yen nganu hameng amadi ok singsu farmer singda pigani climate change lakpana lomi singda awaba mayok nariba se kharada warabasu koknana ba ngamna ba pandamda toromasi pangthokpani haiki ngasi program se Chandel district ki Lanbung village ki farmers kuntratanung na saruga ki loinana taramadu agriculture department ki joint director TS Gladness Monsang IRCA RC for NEH regions Manipur Center ki heads Dr. C.S. Basudha amasung KBK Sandal ki senior scientist and head Dr. A. Amitasu saruga ki taramadu da waste management ki matangda amasung climate change ki matangda su spokesperson singna wanga ki program asigi makhada hoji akoi thengnari ba climate change ai ngasha mahausa gi khal kaitharak ba asina maram oiraga koi lau singuda laumi singda akai ba pirak pase khara makhai oiraga su ngakthokpa ngamna ba paikhat pa program ni program asigi makhada koi na mainly paikhat chari ba si training program capacity building program se paikhat chai input distribution su pangthok chai input sida phau leba hawai nung hawai gumba koi gi climate resilient oiba crops thaitare koi gi ai ngasha khal kaitharak pa dagi nongju no matam chadana churoidawa matamdana chuba asigumba climate ki hongak iba mayam si thengnaba ngamba koi crop sing se yariba makai akoina advocate tawba encourage tawba asigumba crop sing se akoina sit sing se gentok chei nong gi awat pa leiraga su lomi sing sida magi senthok watna ba akoina hona jabani crop ama khatang monocropping haidi phau tang thabana taba natraga akoi mana mashing dang thabana taba koi gi crop failure ama oitaraga su phau yam thoktre mana mashing ama yam thoktre haitaraga su akoi gi nganu dagi natraga nga dagi yen dagi smaina koi senthok se am lakna ba eng ashagi khal kaithar agasu asigi pandamda koi paikhatchaba program ni Citizens Club Sobam Lekai Wankai Kuruna District Veterinary Office Infal is Kalkusuna Naduna Anti-Rabies Vaccination Program ama Club asida pangthokre punna hui amasung hodung samayang khairom hidak apthokke Manipur Rural Bank na rural area ke customer singi hena kudung sana bugina internet banking ge kudung sa pangan kre service asina rural area da leba miyam da banking ge kana ba hena pangal lagini hari anoba facility hangdok pa singa mari lena Manipur Rural Bank ki chairman Ave Kumar na rural area da internet banking ge kudung sa ba pangan ba sina athapa mafam da leba miyoi sing da digital ge oiba leramba atapa du hena naksinahan ba ngamlagani service asna modern banking ge kana ba du customer sing da piduna banking sector hena fagalhan da mate oiragani haiki pawimata na tema brem tanguzari honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup bremutung da taramok sari makhata boxing single use plastic na mioiba madi jiba panba singna mangaliba masing matangda khangminana baga loinana ngasidagi lunan ba lamdamama ohenana ba aikoi environment samade ainga sage kaithar kalase punna angamba tawtang loduna kamina ba haiduna singjamai singamaka high school da school asigi headmistress tawsom renuna lusingduna school asigi ozamade mairoi singapuna wasak lumina khre
Thormaduda Eco Network Manipur ki President Sinthangamba Madi Network asigi partner Asok Trader gi Thomi Singsu Sabaki Eco Network Manipur ki Sinthangambana Lenga Sina Hokibe April Taragamanga the single use plastic polymer sings as a season of that thing but Hariba plastic sing Asina Mui with another Jiba Panva sing that sauna sighting Piri Hiva Sepuna Community Ekoigi Yum the Gi Torliba Amoda Kai Lamida Untokpana Lenatina Kaya Tolak Yai Maramaduna Mapam Sana Tambagi Hinabi Tamse Malemasida Mueva Kakta Natana Tawai Panbakaya Hinglebini Hiva Community Lambida Taramba Plastic Sasilubagi Ekoigi Sagol Kaya Sibagi Pau Taribani Nasi Schoolski Mayru Singna Yum the Plastic Polums Kaya Mai Tadopi Mota Amuk Hanna recycle Tonaba Komjinduna Mapamsana Tamlambagi the Motamaki Makedi Talpong Schoolski headmistress Atoksom Renuna Singami Singamaka High School Eco Networks Manipur Gis in Tagambamadi Network partner Asok Tedorna Laktuna Uja Sings Amadi Mayru Sing that plastic among back Matang the awareness Pirambasi Tagali Langaki Makedi environment and climate change ki Loisanga Pakaliba plastic free zone gi Kongtang Sida Schoolski Uzamadi Mayru Sing that short Pagaluina Nasidagi Taba Pangto Paure Plastic na Muebekunaida Kaya mangali haibasiki matang dasu mahiroi sing doza singna kangandano lakli mahiroi singna makoi ki yum singda leiriba plastic ki polom kaya mai thadopagi mohta komjin bagi hainabi ama thamnana ba haiduna athoi hen tanabagi thoroma masu pang thokpa hobaga loinana plastic ki polums yamna propa schools ki mahiroi singda poning thogat poina Makoida boy column pencil sing but piba hore loinana may cabin jack the karamna ngakthokani amadi thap legini heavy awareness ke program amasu this administration DSDO in Palwest amadi ZDO in Palwest ka punna kusam naduna Ministry of Social Justice and Empowerment gi Nasa Mukta Bharat campaign drug free India campaign gi awareness school is the pang thokli haiki Manipur lengang na paikhatpa aphawa thaurang ama oina April 15 dagi plastic recycle tawbagi Manipur da climate change da chaithing piriba sing ase ukpa ngamnana bagi damakta April gi tarik kudmathoi sidagi hogjaraga singjamai chingam kha school na oja sing amadi chhatra singga loinana plastic manghan bagi khongthang ase aikhoi gi school gi oja sing amadi chhatra singga loinana ngasi dagi hore Thasgi Kunda Party ki local cadre LC Naurem Thousand Haiba Alice Anand Masagi Mathau Pang Thokningida Atopa Lanmi amagi Miss Fair na maram oiduna leikidabada Pambai na lusingba UNLF amasung masigi Lanmi Sangluf MP na awaba phongdokre Lovasigi Department of Publicity and Education ki Director Charai Rongba Toksong ki Serolamada Naurem Thousand Haiba Yaulayama Oina Party na piba militia ki trainings Pang Toktuna Lisini Kungomdu ki April Tha party da Yorki Mark MP gi Lanmi Singi Marakta Pullaga Lanmi mi ki Thodang Loduna Haukiba Sei Animu Asida MP gi Lanmi Singna Lanteng Nari Balan Pam Singda Saruga ki Yauloi Amani Nahana Yuki Pung Tara Minute Taraga Manga Taba Matamda Mark na Leriba Games Aduda Mark Sentry Loiduna Saksananaba Sem Saringai Manang Nakpada Kulai Sengduna Leriba Lanmi Amana Soibadagi Miss Fair Oiki Miss Fair Aduna Mahak Pibam Luna Soke Asopaduna Maram Orga Lakanabangam Lakidavani LC Naurem Thousand Hiba Infal West ki Haibong Popi Mayai Lekai da Leba Naurem Dolens Apopa Masungs Sawa Popi Anigi Ahan Masa Oina Lising Masamapol Murpodra Taruki July Taragom do the Poki Mak Yum Pale Maki Loina Bima Sung Pik Liba Masani Lehuri Thousand Hiba Maribak Ningba Maribaki Ning Tamnabagi Damakta Tawai Pamubolitaba Katopagi Matik May Senba Mato Pukning Lupa Ing Tapa Taxikasi Pazava Madi Tauna Leba Yaulo Amani Magna Manung Matum Sadan Lakidavada Imu Manungna Tengna Horiba Awabada Luf Amasung Masigi Lanmi Sangluf MP and Sarugari Hari Loisalabudamuri Pausing Amukan Pizre Our Day Torom Parks and a Pangtok Nakre Amadi India Langana Manipur, Tugaina Vasimba Lepo, Haina, Delhi the Labor Civil Society, Amadi Mayri Loop Sing, Lakima May, Ohumda, Delegate Center Mantor, da Kongang Sangsing the way.
Migos Paudi, as the Manipur Pau Mutak Talusinjari, being Tabu Pomo Kana.